ꯕ꯭ꯂꯣꯛ ꯊꯥꯒꯠꯄ ꯉꯝꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ कोई को महावनी मैं कह तो नहीं कि खाना bed number 16 itu nih makan dulu komentar dulu mari makan awal pertama ini tuh xong rồi cuộc thảo thật đây gần lại nhưng sau này sẽ có một Anak semua hari masa yang sama waktu tahu ini nih kita mulai dengan top yang bisa sebelumnya sebelum nama sesuatu ma jenis ini jenis ini akan tahu semakin another way of looking at it, 50-20 is now खुद लौथो ना तुम हाय ले खुद का mama tuh masih di laundry kayak ngang jeruk jadi di mama yang jeruk kucingnya lebih 소중한 현재를 기록하게 되도 좀 타갑게 너들 호주 호주 나 약속을 그랬던 이미 호점 리스에 느낌이 되는 방법이나 시스템 저들의 그림들 거의 소리가 합쳐야 되기는 너무
ꯆꯥꯛꯆꯥꯅꯔꯕꯣ ꯀꯩꯅꯣ ꯇꯧꯒꯦ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯅꯁꯤꯀꯣ ꯏꯃꯥꯈꯣꯏ ꯏꯆꯦꯈꯣꯏ ꯁꯤꯁꯇꯔꯅꯤ ꯋꯥꯁꯦ ꯀꯟꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯂꯩ ꯖꯦꯅꯤꯝꯁ ꯃꯦꯟꯋꯥꯔꯛ ꯃꯦꯟꯋꯥꯔꯛ 4 ꯌꯨꯅꯤꯠ 4 ꯃꯦꯗꯤꯁꯤꯟ ꯄ꯭ꯔꯤꯝꯁ ꯁꯝꯕꯟꯗ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣ ꯑꯩ ꯐꯨꯅꯥꯜ ꯃꯔꯤꯡꯗꯩꯅꯤ ꯐꯨꯅꯥꯜ ꯃꯔꯤꯡ ꯁꯟꯗ꯭ꯔꯣꯛ ꯂꯪꯗꯨꯝ ꯑꯁꯣꯝꯗꯒꯤ ꯀꯩꯔꯥꯝ ꯈꯪꯕ꯭ꯔꯥ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯁꯨꯝ ꯑꯩꯁꯨ ꯄꯣꯊꯥꯔ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯆꯨꯏꯌꯦꯅ ꯁꯨꯝ ꯂꯥꯏꯐ ꯊꯥꯖꯔꯛꯄꯅꯤꯗ ꯑꯣ ꯑꯩꯅ ꯁꯟꯗ꯭ꯔꯣꯛꯇꯒꯤꯅꯤ ꯑꯣ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯣ ꯍꯣꯏ ꯌꯥꯎꯋꯦ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯑꯩ ꯃꯣꯃꯣꯆꯥ ꯀꯧꯏ ꯃꯣꯃꯣꯆꯥ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯑꯗꯣ ꯃꯔꯤꯡꯗꯗꯤ ꯃꯣꯔꯤꯁꯥ ꯍꯥꯏꯅ ꯈꯪꯅꯩ ꯑꯅꯤꯃꯛ ꯑꯗꯨꯝ ꯈꯪꯒꯅꯤ ꯕ꯭ꯔꯣꯗꯤ ꯄ꯭ꯔꯦꯝꯁꯟꯅ ꯍꯥꯏꯁꯦ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯁꯨꯝ ꯌꯥꯝ ꯆꯠꯅꯔꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯊꯣꯛꯑꯒ ꯄꯣꯊꯥꯅꯕ ꯇꯧꯔꯗꯧꯅꯤ ꯑꯩꯁꯨ ꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯤꯗ ꯊꯥꯖꯔꯛꯄꯅꯤꯅ ꯅꯪ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯁꯨ ꯀꯅꯥꯝ ꯈꯨꯝꯕꯤꯔꯛꯇꯦ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯅꯤ ꯋꯥꯁꯨ ꯀꯟꯅ ꯀꯟꯅ ꯉꯥꯡꯕꯗꯣ ꯁꯣꯝꯗ ꯄꯦꯁꯦꯟ ꯑꯃ ꯂꯩꯕꯅꯤꯅ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯒꯤꯕꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯁꯨ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯑꯗꯣ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯍꯩꯗꯅ ꯁꯤꯟꯕ ꯅꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯛꯑꯣ ꯑꯗꯨ ꯆꯥꯔꯛꯑꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯁꯨ ꯁꯨꯝ ꯂꯩꯗꯅ ꯁꯝꯁꯦ ꯄꯨꯛ ꯊꯥꯛꯇ꯭ꯔꯗꯤ ꯅꯨꯡꯗꯥꯡ ꯍꯩꯅꯗꯦ
Bro, did हाँ हाँ ठीक है नहीं प्रॉब्लम हो सकती हम नहीं समझ रहे हो रोदी अरे I hope तो नहीं होगा तो सब तो यार हम चलेंगे हम मैं तो बोले खिलाओ ना यार अभी तक याद भाई हम पूरा ये फोटो नहीं यार मुझे क्यों I think नरी बा किसी ने langsung kami tahu ada satu lahไม่ซ้ำสักกันเสียกันเลยkem lah yang dia mau coba lihat apa sih kita yang nose feeding terus masih ahan lo deh nose feeding terus kan sih lagi nose feeding kitaไม่ไปอันนั้นยาวไปสิก็สมมติเราจะทำสิ่งที่จะทำจนถึงได้เนี่ยไม่ใช่อาหารเนี่ยไอ้เด็กอันนี้มันจะเสียเลยเนาะมันจะยาวแต่ว่าเนาะว่ากับสิ่งนี้ที่เป็นเรื่องเนี่ยเองเนี่ยไม่ใช่อีวิดิ้งที่เราทำเนี่ยหลักที่คุยดีกว่าที่สุดท้ายอันนี้ไปจุดขั้นนั้นแต่กับสิ่งเราขั้นละบางทีอุปนิสัยเนี่ยตัวบุคคลเนี่ยเรามาก็ต้องขั้นเดิมนะที่เราเคยทำใช้ได้ใช้ดีกัน
चिंखलगा काप तो तम तम से काप से लगे तो सिस्टम इस इतने उन्हें उस ताले में वो मनाना पुराना वाला वेबसाइट जिन्हें सिंह मारते हैं लोग अभी वो सब नहीं दिखा वो नाचा नहीं थी वाह hꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗꯁꯨ ꯂꯩꯕ ꯐꯪꯉꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯄꯥꯟꯒꯤ ꯇꯦꯟ ꯍꯥꯎꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯇꯦꯟ ꯍꯥꯎꯁꯀꯤ ꯒꯥꯔꯤꯗ ꯀꯨꯞꯄꯒ ꯂꯩꯌꯦ ꯑꯁ ꯌꯥꯏꯅꯦ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤꯁꯤ ꯂꯥꯏꯐꯇ ꯇꯣꯏꯅ ꯊꯥꯗꯕꯅꯦ ꯈꯪꯗꯦ Itulah mana ada dulu lagi sudah tahu ini tahu cerap nih blok tang sih tang sih langsung tahu